ꯑꯩꯈꯣꯏꯅ ꯄꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯌꯥꯎꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯨꯝꯒꯤ ꯅꯨꯄꯤꯁꯤꯡ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯇꯣꯏꯅ ꯊꯣꯛꯁꯤꯜꯂꯛꯂꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯎꯔꯤ꯫ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯛꯄꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯁꯤꯅ ꯐꯪꯈꯤꯕ ꯅꯦꯔꯣꯗ ꯃꯤꯅ ꯍꯥꯠꯄ꯭ꯔꯥ ꯃꯊꯟꯇ ꯁꯤꯖꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯈꯪꯈꯤꯗꯕꯗꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯐꯥꯏꯜ ꯇꯧꯈꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯀꯣꯔꯠꯇꯒꯤ ꯑꯦꯟꯇꯤꯄꯤꯁꯇ꯭ꯔꯤ ꯕꯦꯜ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 18 ꯑꯃꯁꯨꯡ 19ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯃꯌꯨꯝꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯁꯤꯅ ꯐꯪꯈꯤꯕꯅꯤ꯫ ꯑꯣꯖꯥ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯍꯪꯁꯤ ꯅꯨꯄꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯋꯥꯊꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯇꯣꯏꯅ ꯇꯥꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯃꯇꯝ ꯈꯔꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯐꯪꯕ ꯎꯏ꯫ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯍꯪꯁꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯍꯦꯜꯂꯛꯀꯗꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤꯁꯤꯅꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ? ꯀꯣꯚꯤꯗꯀꯤ ꯑꯋꯥꯕ ꯆꯩꯔꯛ ꯂꯥꯟꯊꯣꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯆꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯆꯍꯤ 3 ꯍꯦꯟꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯦꯜꯍꯜꯂꯛꯄ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯁꯤꯗꯨꯅꯁꯨ ꯌꯨꯝꯗ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯁꯤꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯈꯤꯕ ꯂꯩꯈꯤꯗꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯂꯛꯄꯁꯤ ꯏꯔꯥꯡ ꯑꯁꯤꯒꯁꯨ ꯑꯆꯧꯕ ꯃꯔꯤ ꯑꯃ ꯂꯩꯅꯒꯗ꯭ꯔꯥ? ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯃꯥꯏꯅ ꯊꯝꯕꯤ ꯃꯁꯤ? ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗ ꯏꯔꯥꯡꯁꯤꯒ ꯊꯣꯛꯄꯒꯤꯗꯤ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯔꯣꯏꯅ ꯂꯧꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯈꯤꯕ꯭ꯔꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯁꯤ ꯀꯩꯅꯣꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯁꯤ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯀꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄꯗ ꯀꯔꯤ ꯑꯍꯣꯡꯕ ꯃꯦꯟꯇꯦꯜꯂꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯌꯨꯝꯅ ꯐꯖꯅ ꯌꯦꯡꯕꯤꯕ ꯑꯃ ꯆꯪꯉꯦꯕ꯫ ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯒ ꯀꯩꯅꯣꯗ ꯄꯨꯈ꯭ꯔꯤꯗ ꯇꯨꯔꯦꯟꯗ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯁꯤꯅ ꯂꯩꯔꯝꯃꯦ ꯁꯤ ꯃꯥꯅ ꯁꯨꯏꯁꯥꯏꯠ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯅꯕꯅꯤ ꯑꯩꯅ꯫ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯍꯧꯖꯤꯛ ꯄꯟꯈꯤꯕꯗ ꯑꯩꯈꯣꯏꯅ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯥꯝꯗꯤ ꯑꯃ ꯗꯥꯏꯔꯦꯛꯂꯤ ꯅꯠꯇꯕ ꯏꯟꯗꯥꯏꯔꯦꯛꯂꯤ ꯑꯦꯐꯦꯛ ꯇꯧꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ꯫ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁ ꯑꯃꯗꯤ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯁꯦ ꯑꯌꯥꯝꯕꯅ ꯅꯥꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯩ ꯏꯁꯥꯃꯛꯁꯨꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯁꯤ ꯅꯥꯕ ꯃꯤꯒꯤ ꯃꯅꯨꯡꯗ ꯆꯟꯗꯣꯏꯅꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯥꯎꯒꯜꯂꯛꯄ ꯑꯗꯒꯤ ꯍꯦꯛ ꯊꯨꯅ ꯍꯦꯛ ꯁꯥꯎꯒꯠꯂꯛꯄꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯒꯤ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯊꯈ꯭ꯔꯒ ꯗꯤꯄ꯭ꯔꯦꯁꯟꯒꯨꯝꯕ ꯂꯥꯛꯑꯒ ꯑꯩ ꯀꯩꯗꯧꯕꯗꯒꯦꯗ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨꯝꯕ ꯃꯇꯥꯡ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯍꯟꯗꯛꯇ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯊꯟꯇ ꯁꯨꯏꯁꯥꯏꯠ ꯇꯧꯕ ꯑꯩꯈꯣꯏ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯅꯥꯄꯤ ꯍꯤꯗꯥꯛꯅꯆꯤꯡꯕ ꯆꯥꯔꯒ ꯆꯤꯡꯕ ꯀꯩꯅꯣꯁꯤꯡꯁꯦ ꯌꯦꯡꯉꯀꯥꯟꯗ ꯁꯨꯝ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯑꯣꯜ ꯍꯧꯖꯤꯛꯀꯤ ꯅꯦꯔꯣꯗꯥꯒꯤ ꯏꯃꯨꯡꯗꯁꯨ ꯃꯉꯣꯟꯗ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯏꯁꯨꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯅ ꯇꯝꯅꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯇꯨꯅ ꯃꯥ ꯍꯥꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯄ꯭ꯔꯣꯄꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯪꯉꯀꯥꯟꯗ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯒ ꯃꯥ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯂꯧꯈ꯭ꯔꯦ ꯍꯥꯏꯕ ꯃꯄꯨꯔꯣꯏꯕ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯂꯧꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯂꯧꯔꯒꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯐꯖꯅ ꯆꯠꯊꯕꯗ ꯃꯥꯅ ꯄꯨꯂꯤꯁꯇ ꯑꯃꯗꯤ ꯀꯣꯔꯠꯇ ꯑꯗꯨꯝ ꯀꯩꯅꯣ ꯄꯤꯒꯗꯣꯏꯅꯤ ꯀꯣꯑꯣꯄꯔꯦꯁꯟ ꯑꯗꯨꯝ ꯄꯤꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯐꯥꯗꯣꯏꯅꯤ ꯃꯥꯒꯤ ꯕꯦꯜꯗꯨ ꯀꯛꯊꯠꯀꯗꯣꯏꯅꯤ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯤꯇꯪ ꯐꯖꯅ ꯊꯤꯒꯠꯄ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯑꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯈꯤꯇꯪ ꯌꯦꯡꯕ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕ ꯑꯃ ꯆꯪꯏ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯁꯨꯝꯕ ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯇꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯆꯜꯂꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯝ ꯊꯥ ꯀꯥꯡꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯊꯣꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦ꯫ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫